media person ngata gari na Manipur government ki department hoigi transport department sinba adugumba gari DIPR na publicity tor kan sida pawmi miam plus chali ni haitar so masi se akoi interest kari no haba kan akoi di paw do cover dog sa bane pressman sing ju amam da kan da risk like khangini moju anything apa ya product lambi the bomb kan da top ya haba ki pot apprehension su leita ga su moi ki duty to tona sa bane masi da kashu na ka hana kano le bijanate adu appreciate to mong da state ki function ma cover to chatli be sing to by the state force sorry armed forces the amai tor pa hadi clear cut indication that makhoi na kenoma lang tharo lang haibata khoi manung da agenda ma deeper agenda ma leibra haibatu gi acho wahang amadi hangninge ngasi je khoi core committee na su tholok che ma da su haibani manung da toriba divisive policies mayama toramba yai masidi akhoi checking da bani haina core committee na su thokra chirolama adu mathakta akhoi na hangba ya base ngasa haibi gi who gave the order haibi word why haidi moi mathakta gi torpa order adu chakka da bani yai atadi order chi kanana pire ino haibi gi ofam dunia ko mi khangninge se and in what interest manipur da bu manipur muthal o hai ta ga di akhoi ima da muthal ga chamana do wahan do kai no yamna unparliamentary wa yam sin ningi adu public ta leiba kanoni na spare ni na akhoi yam kan de hajin re but yamna akhoi gi phajadaba mong amagi kanoni khanjabada de adu mai tong thokte but accountability am de leibam thokpra in khale accountability se wuziki leiba paramilitary sing sim thaksida mogi accountability fix to mo thokpra in khale karam accountability no ha kansta moisu